tawjaba anawba series ni akoina artist community bu akoigi online gi khuthangda performance tawbagi opportunity se akoi myam lominabagi sinjarakpani masina part 2 ni ngasigi santokchari si ahanbagi part se akoina technical difficulty lebagi amung reset tawraga tawjabani aduna pumna makna mutanga matam minute second 30 mok lobi rakanda mutang share tawbiyu akhoi myam amuk regroup tawminasi haina ai angtang hangkachage mayamna share tawringai sida akoigi hujik lengsin biduna lairiba artist Chaoba Thiyam amadi Mocha Kangjam si akoigi new year si kamaina celebrate tawbigre ahanba chahi akoigi 2022 lakpasida kari artist ki haitare news kari lebi habedu angtang akoi myam da share tawbi akoi myam angtang mayam punbagi ngai basida oh hantaki new year se kashu kumai harau toba thingsen gre kano covid ki situation kano tawe haidana aduna kasu thoidokpa sei nomai di tawdre de yumda maiti aga potharaga lei haitare ingna maina lengre hantaki new year se Mocha de kamain tawkraba ai gide new year no mitche ayuktana koi thangadana shooting amakak chatle team amakak lai koi Hangkok Manipur na video production team moi ga tawga thangada folk singer amakak ki documentation haitar de shooting ama chatle duga halaga nungdang da hujiki sida achaw ko sida maiti aga no rel Hangkok Manipur hai si ming si tabada yamna different oi bai tare ko masi kamain thon gi banam tang akoi myam taminas koi share tawringai sida hujik mi 60 mukti changbire dubu ai chama mukadi changbira kanda haujaningi Hangkok Manipur je khaba mai mom haina ama extreme sport ka sanaba ama lei mana to initiative lorga haudorak pone aduga maji kitang kai haita angang mana sum liba wari ni ko khoi da sum li thok ko kamaina thon grino haibado angang ori ngai da sum khoi gi sana khona ba dagi di sok pan ba taw chen dum hanna phaja thina ngang bi bado chai bi bado mana di sana jarga nungai jabado de singang di Hangkok ni ne kai na hai bi kai hai ma je adu dagi to ka ana thon gi jan okay aduga akoigi Manipur gi hujik anawba production haitare ko release ta kari leibiri haibadum tang amtang share tawbirau Chaoba Mocha kana mayamna ke haitare anawba akoigi release tawkiba mayamna yengadaba koida news oina handaki aina hujik haijabado koi new year numit namme habado adugi magi isai matek amakha ko koi isai matek amakha handak koi date kya dano koi dre no mi humni mari ni mamang da upload tawjakibane Hangkok Manipur YouTube channel dan dum changaga lairamane okay mayam check tawbiyo Hangkok Manipur anawbani aigi oinadi ahanba tajaba ai soidana yangkachani yangbiriba pumna makna su amtang yangkatpiyu haina ningsingjari okay dadi akoi myam se amuk resume tawrasi links amuk hanna linksin pirakpagi damakta pumna makpu thagachari Chaoba amadi Mocha gi damakta love and like thabirau aduga koina artist community si support tominasi ngasigi oina koina artist community da ai isamakna yekchaba art na sajaba wall art amadi journal si Manipur da aduga India gi manung da shipping tawbagi available oi aduna ngasigi program asida ai original se amtang ai ucharake masigi sirui lilisi masi original ni aina yekchabani aduga masigi wall art canvas wall art oina Manipur da hujusik leire aduga atai journal haitare ko journal su lei aduna ngasigi program asida
akoina order taubiraknaba akoigi support taubiraknaba ningsingjari aduga masida order taubirakpa khudingmaksi SIYOM da akoina kachagani aduna akoi artist community si support tauminasi akoi covid ki matang sida akoina performance su yamna manipur da hantabanina sumain tawdana akoi library of manipur ama defining their voice ki platform sida akoina online oina akoina music si enjoy tauminarakanta akoi artist si support tauminasi aduna amtang si wall art si canvas wall art si manipur do jik phangbasi prize hangbirai lising ama khatani aduna ngasigi akoina taramutang chen chawba taramutang chongthokpirakanda ai lawjage haina hairagadi akoigi Mocha ka Chaoba gana SIYOM represent tawbasida akoi kachaba ngapsagani aduna amtang order tawiko ai chen chawba punamak ngasi tawbirakani akoigi target tara si phangba ngamgani haina ina thajajai asi Chaoba na artist ni na yam haina yekjabadi nate Chaoba ga Mocha kana kari khali masi ubada amtang critic amtang tawbiro yambi pumna mangna samtang tawbiro aina siri lili se yamna nungsi jaba duga akoina siri lili si aigi previous fundraising da so adum yek pakanda siri lili se adum yekchai namangkon pinabi adum mayamna nungsi na adum lobiraga hapira yado hegeng bada yengbiri ba pumna mangna sukari phaubi haibudu khan share tawbiro aduga Chaoba ga Mocha na sukari phaubi haibudu amtang yam nungai ai se lapna yengini ise nada siroi se ai aseng basu loina ure siroi chingda adagidi juko da adagi manak te leibagi kanu myam da ado yam nungai hujik lapna yengbada color se yam nungai hai tara ai kanu perspective ta aduga siroi gi maning da leiba kanu background colors isu yamna pleasing oi yam inviting oi hai tare it's a really great work. Thank you. Thank you. Mocha ki critic amtang tag. ꯑꯍꯥꯟꯕ ꯍꯧꯖꯤꯛ ꯏꯆꯦꯅ ꯊꯥꯡꯒꯠꯄꯤꯔꯛꯈꯤꯕꯗꯣ ꯑꯍꯥꯟꯕ ꯏꯍꯥꯟ ꯍꯥꯟꯅ ꯊꯥꯡꯒꯠꯄꯗꯨꯗ ꯑꯩ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕ ꯎꯕꯁꯦꯀꯣ ꯏꯁꯤꯡꯗ ꯇꯥꯎꯔ ꯂꯩꯕ ꯇꯥꯏꯞꯇ ꯍꯥꯟꯅ ꯎꯈꯤ ꯑꯗꯨ ꯀꯣꯟꯅ ꯑꯃꯨꯛ ꯁ꯭ꯀꯥꯏ ꯑꯣꯏꯔꯝ ꯇꯥꯔꯦ ꯀꯥꯏꯅ ꯈꯜꯂꯛꯑꯦ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯨꯗꯣ ꯑꯩꯅ ꯏꯁꯤꯡꯗ ꯇꯥꯎꯔ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯎꯈꯤꯕ ꯑꯍꯥꯟꯕ ꯍꯦꯛ ꯊꯥꯡꯒꯠꯂꯛꯄꯗ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯁꯨꯝ ꯌꯦꯛꯆꯈꯤꯕꯗꯀꯣ ꯁꯤꯔꯨꯏꯁꯤ ꯑꯗꯨꯝ ꯄꯤꯛꯏꯗꯅ ꯑꯗꯩꯗ ꯃꯅꯥꯛꯇꯒ ꯍꯥꯏꯐꯦꯠ ꯍꯤꯞꯊꯔꯀꯥꯟꯗ ꯃꯊꯛꯇ ꯌꯦꯡꯈꯠꯂꯀꯥꯟꯗ ꯁꯤꯔꯨꯏꯁꯤ ꯁꯥꯠꯂꯀꯥꯟꯗ ꯁ꯭ꯀꯥꯏ ꯎꯕꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯌꯦꯛꯆꯈꯤꯕꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯣꯔꯤꯖꯤꯅꯦꯜꯁꯤ ꯀꯦꯅꯥꯗꯥꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯃꯅ ꯂꯧꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯔꯤꯂꯤꯐ ꯐꯟꯗ꯭ꯔꯦꯖꯤꯡꯗ ꯑꯣꯔꯤꯖꯤꯅꯦꯜꯁꯤꯃꯗꯤ ꯃꯥꯒꯤ ꯃꯄꯨ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯜ ꯑꯥꯔꯠ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯈꯤꯇꯪ ꯑꯗꯨꯒꯤ ꯂꯩꯖꯕꯅꯤ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯃꯁꯤ ꯁꯣꯏꯗꯅ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕ ꯑꯗꯨꯒ ꯔꯤꯄ꯭ꯂꯦ ꯌꯦꯡꯕꯤꯕꯅꯁꯨ ꯃꯁꯤ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯅꯕ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯕꯨ ꯁꯧꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯁꯤꯗ ꯑꯣꯔꯗꯔ ꯇꯧꯕꯤꯔꯛꯄꯁꯤꯗ SIYOM ꯍꯥꯏꯅ ꯄꯟꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏꯅ SIYOMꯗ ꯃꯁꯤ 100% ꯑꯩꯈꯣꯏꯅ ꯀꯠꯆꯒꯅꯤ ꯍꯥꯏꯅ ꯍꯥꯏꯖꯒꯦ ꯃꯁꯤ ꯁꯦꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩ ꯆꯥꯎꯕꯒ ꯃꯣꯆꯥꯒꯗ ꯑꯃꯨꯛ ꯁꯤꯟꯅꯖꯔꯒꯦ ꯃꯊꯪ ꯇꯥꯅ ꯏꯁꯩ ꯁꯛꯄꯤꯅꯕꯗꯣ ꯏꯁꯩꯁꯤ ꯔꯤꯀ꯭ꯋꯦꯁꯁꯤ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯑꯩ ꯑꯝꯇꯪ ꯄꯟꯖꯍꯧꯒꯦ ꯔꯤꯀ꯭ꯋꯦꯁꯁꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯍꯥꯟꯕꯒꯤ ꯂꯥꯏꯐꯇꯨꯗ ꯆꯠꯈ꯭ꯔꯦ ꯂꯣꯛꯇꯥꯛꯀꯤ ꯑꯃ ꯂꯥꯛꯈꯤ ꯑꯗꯒꯤ ꯍꯩ ꯍꯥꯏꯁꯤ ꯍꯥꯏꯁꯨ ꯂꯥꯛꯈꯤ ꯑꯩ ꯑꯃꯨꯛ ꯃꯊꯪꯗ ꯌꯦꯡꯈꯠꯆꯔꯛꯑꯒꯦ ꯑꯗꯣ ꯆꯥꯎꯕꯒ ꯃꯣꯆꯥꯒꯗ ꯁꯤꯟꯅꯖꯔꯒꯦ ꯃꯊꯪꯒꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯔꯛꯇ ꯇꯦꯛꯅꯤꯀꯦꯜ ꯒ꯭ꯂꯤꯆꯦꯁ ꯈꯔ ꯂꯩꯗꯅ ꯕ꯭ꯔꯦꯛꯑꯞ ꯑꯃꯗꯤ ꯇꯧꯔꯨꯔꯦ ꯑꯗꯨꯏꯁꯨ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯀꯃꯤꯡ ꯕꯦꯛ ꯑꯒꯦꯟ ꯃꯊꯪꯒꯤꯁꯤ ꯇꯂꯥꯅꯪꯒꯤ ꯎꯌꯣꯀꯣꯜ ꯍꯥꯏꯅ ꯏꯁꯩ ꯑꯃ ꯂꯩ ꯑꯗꯨ ꯁꯛꯆꯒꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯒꯣꯜ ꯍꯤꯜ ꯔꯦꯟꯖꯇ ꯂꯩꯕ ꯄꯨꯟꯁꯤꯂꯣꯛ ꯍꯥꯏꯕ
chingam amada sithaja bai saini masi akhoi lai hui gi artistic director khoi tamu mangang sanana khoi gi Langol Puya haitare Chronicle of the Origin of Langol Hills haiba adudagi text verses kar lokthorokpani khoi ayam ariba maron de iba language ni ado simply kenone amkhoi gi forest amagi quality forest amagi magunbu saithaba khoi gi hangoi su leiba lin su leiba leiminaba coexistence the aying bane yogdabalam sabana thengbangam dabalam yam balance oiba yam pleasant oiba mafam the yuhana habat niktaba the amam angan leiba haiba ngasigi dichotomy mayam se balance tawba mafam ni haidana keno forest sibu sithasaba any forest ni quality amagi magun bu sithasaba isaini language se kiting ariba language oina tawi dugi hepatang my brief oina haija hoguni do hairiba interestingly hairiba mafam asi ekoi wildlife and habitat protection society haidana ekoi society asina it's a very kind of voluntary run society ni sida any walks of life to labor ngang sing na sing the artists walks of life various moishitagi labor meetings na physically monetarily any psychologically when mating pang akanda sahi chorakpa 18-19 years mok restoration conservation gi process ta changjala mafam amani haitare mafam da aduna anybody willing to share voluntarily they are welcome haitare mafam da laktana share tomindana samindana work tomindana forest yokminnabagi community ama some space amani haitare so everybody willing to join it's a voluntary service and for good for us and good for everybody si talanangi uyokon talanangi uyokon amilangi thaku thamoi ponde murabi na wakuna Kangjam pakhanda pakhandi na Mocha aing bana balam asabana balam
asabana yaudabalam aingana nabalam Jinglina Kutlam Kham Awam Leisaru Mangal na Tarang Wang Jingpu Laye Tupuna se Paching Lumpuna tau Paching Yuhana ha Tapaching Yuching nani Tapaching Nganchin chin Honganchin agachin Sinagalo Paching Yamna nungai akoina ngasigi ahanba oina haitare ka online da try taurakanda akoi myam punminna basi comment khara lokhatjarake yengbiriba pumnamak pu thagachari amukhanna changbirapagi aduga amutanga share taubi na paningsingjari offline da yengbiba pumnamak pu su thagachari akoigi live show si offline da mayamna matam chana dadana offline da yengbagi comments yamna dum lakjai aduna yengbiriba offline da yengbiba pumnamak pu su thagachari aduga akoigi show sida rosorikana 310 stars thabirakpagi damakta thagachari aduga akoina ngarang nahangi show tawjabada rabinana akoigi journal si lobi bagi damakta thagachari Dr. Thokjom Subhash Chandra na journal lobi bagi thagachari masidai sida akoina akoi product line si puthokjaba sida lakpa funding sina akoina smain tawba more content purakpada mateng pangbibani aduna akoigi journal amadi wall art sing yenkhatpiyu aduga soidan order tawbiro dagi ai hanagi part da lakiba comment khara lokhachage Romnan koi wakta kaching kunau dagi yengbiri akoigi aduga Rostorikana haibirai ma Bangalore dagi yengbirapani almost night here in Imphal and it's perfect time to listen to such melodious folk song loving it and haibirai aduna pani evening this main laga tawbati matam janai haibaduni Nautona Mochagi damakta Mochan ko haina ibirai yam yengbiri mayam Murang Them Nagendra
dagi song da request lakpasi loktak imagi lakpiri aduga love and light thumbs up yang pipirai Kingston Mangsa Tabam Samananda Lamja Sarang saya aina supanjakre Rohan Kuman pumnamak yung bibagi damak thagachari sound yam nungai haina masigi feedback lai aduna koina su sound si try tawbudandaki ngasigi sida yam phasana lakpasida koida yam nungai ba poi adagi yam nungsiba dhana shyam wahengbam ukrul dagi yung biri yam nungsi ukrul dagi yung bibagi damakta adagi ngasai akoigi live show si mathang 10,000 hen helakini matam amada haibasi akoi myam gi thajabani thank you so much matang asida amuk aina Chaoba ga Mocha ga da sinajarage mathang tarakpagi performance si chathabina bagi damakta mathangsi koigi thainagi folk song ama some SIYOM gi rendition haitare yamna liraba yamna season oro yamna khangnaba koigi sing the satpi inge lei haibai sei jo some some try to zage koigi some SIYOM gi rendition ne haitare myam dum kana torsen tabiu haitare koigi hona zage kitang
ꯃꯊꯪꯁꯤ ꯍꯩ ꯍꯥꯏꯁꯤ ꯍꯩꯔ ꯂꯧꯁꯤ ꯍꯥꯏꯗꯅ ꯍꯟꯗꯛꯀꯤ ꯁꯤꯌꯣꯝꯒꯤ ꯏꯄꯤꯗꯒꯤ ꯃꯁꯛꯁꯤꯒꯦ Thank you. Thank you so much. Aina masigi title song si asi sakpirakadra haina sakpirakragadi request aurage na ngai dana leijabasi sakpirakpagi damakta yamna thakachari yengbiriba pumnamakna SIYOM gi amuktang yenkhatpiu ai amtang share tawjarake masigi production hai si haya lausi hairiba DVDC Pangaga Laire Manipurda Aduga Sudum shipping to Bagi Kudong Jabal Legani
hay haisi haya lausi hairiba collection sida tala nangi uyokon hay haisi haya lausi tana isay nawa apisak ngasi kauba taibang masina semaga mga isay mga sina semakanda leiba collection ni masigi DVD so ito na order tawbiyu aduga YouTube tasu akoigi artisting sina kyam nuksige damu akoi myam sita na bain free da doin thadol abane ba dubu akoi listener art lovers sing na artisting bu support to basi akoigi responsibility ni khanbi raga isai si YouTube ta free oina thabi raga su sumaina DVD lebi na baning sing zari aduga akoi finding the voice na so akoigi journal amadi wall art product lebi basi akoi artist ki funding da changjagani aduna akoi support to biyu haina mukasu ning sing zari ako'y matamsik kumain tau ri Chaoba. Oh yay, say mama ni sa payari. Okay. Ako'y gi comment yung biri Nesi Nirmala Rajkumari kurumzari top mahaw amani ang nanay haini biri oirang tem nagendra. So yung biri Chaoba and Mocha i-folk song asi YouTube ta karamba link haisi sa YouTube ta SIYOM tibira kanda changbiro ako'y na sumuk share tau jarake madugi link to suitana hemanta haubam na kaya na vocal do kasi ngayek sunong sikre anaw ba surda sa pira ba inaw Chaoba busu kakachari ay natagadwahe naging love and light sab yang pipira iyeng biri ba na magna initiative kasi support to bibagi thagachari yang biri pa na magna ko artist community bu support to bibagi thagachari moirang kanglairol gisu isay sakpirak pa yaroy dra haina question nama lakpiri hamanta hubom dagi adagi Anjali achom na thawan michak su sakpiyu haina lai ako'y si requesting am lai adubu ako'y gi artist na nasigi matam si isay ama natraga yama bada ani mutangay re aduna ay na masi amok sinajarage Chaoba madi Mocha. Okay. Oh, mayam gi comment pa biba. Ari mayam na kano pongtu pira pu yam nungai. Ado hoi isay ani hujik haibirak pa thawan michak duga isay atupom saaga ngasi time limitation su leibani na isay ani kak saaga losin zarage. Ado mukahana mayam na matam kai thokpi dana sumaina live performance ka yang bibasi kita makta thagat chari haitare Mocha kuigi site gi SIYOM site gi thawan michak khana sage to isay ma saga wind up to zarake.
da Malambada Lukhi Bagum
Thank you. Thank you. Ako'y ngasigi first try oina tawzabasi amna successful oire haina khanjai aduna yengbiriba punamang nasu ako'y ngasigi artist feature tawzariba Chaoba Thiyam amadi Mocha Kangjam gi damakta love and like thabirai amna support tawbirakpagi damakta thagachari ako'y SIYOM gi production busu thagachari Chaoba amadi Mocha bu hanna thagachari ako'y Library of Manipur da art ki footage ako'y mayam hapaga archive tawrasi haibada harau-harauna yabirakpagi damakta aduga ako'y nangasay artist support tawbinabagi damakta lauthokjakhiba aina ako'y sirui liligi wall art si Manipur da canvas wall art oina leibasi order tawbirakpagi funding do ako'yna artist da chatkani haibasi ako'y pukchen chauraba ayam tang pathokjarake Anjali achom na order ama pibirae sakila nongmai kapam na su order ama pibirae aduna ako'y live show si tawba da order ani si pibirakpagi damakta thagachari aduga yengbiriba offline da yengbiba minasu amuk tawbininga kadi soidana message tawbirau ako'y artist ki community si support tawmina si haraga ngasigidi program asi loisinjarage mathang tarakpada mathangi manta amuk ako'y unamina si artist community gi anauba creation si ako'y miyang pullakanda ako'y tamina si aduga ako'y nungay minasi haina haizeraga matang asida loisinjarage loidringa isida last oina Chaoba amadi Mocha dagi wahay amanitang haibi Yam nungay haitare ngasigi experience ako'y oina ado masigi process adum evolve tonaba adum makha adum satha haninge it's been a really good experience and thank you everybody for coming and like haitare lakpi dana isitabi dana kanu asigi experience mo when bagi damakta thank you everybody mayam saidagi dum loiba fawba yengbiriba mayam punamang puthagatjari muka mathang khudong chaba leiragadi mathang damuk thengnase mayam sigidi mayam good night and happy new year. Yes, ako'y aigidi mayam ubiri nungsa sagalakpa matamni aduga any maphamdagi tabiba ayuk oiro nungdang oiro good morning good day good night haitare ako'y na sumain tawtanam onda nungay na masigi footage si amok ako'y clipping thadok jarake share tawmina si share tawragadi khangdaba ako'y mayam si hena khangminaba mo oigani aduga yam phaja ba hujiki anauba oina SIYOM gi puthora iba hai si haya lausi haibasi aina di adum playlist da hanjan replay tawnaba thajaba aidi aina like padaga adum background da tajaba adugumba music ni aduna ako'y gi yamna creative oiva artist sina ako'yna life the balance pubirakpa haibetare ko nungaiba awaba leirakanda isai music sina balance pubirakpagi damakta thagatpasi hairakanda ako'y program asi loisinjarake ngasigi kurumjari